CM na Chanaba Pini Haikhibadu Thabak Houbiro CPI State asida COVID na maram oiraga mi sibagi chang hengalakpa amade positive case hengalakliba se laksinanaba upay ama oina numit 12 ge oiba curfew thamlagliba sida CPI na support tawe Chief Minister na yum da Chanaba thinjarake haina thamkiba wafam dusu khudaktagi Houbiro haina CPI Manipur State Council ge Assistant Secretary M Joy na thadorokpa cherolama na haire curfew gi khudong chaba logduna laidaba micham singda otpagi thawong di sathabigano curfew asina laidaba miyam gi punsirol de achauba saitheng ama piragane covid laksina ba government na numit 12 ge curfew thamlakli basida party gi maike de support tawe adubu laidaba miyam de aduki leita lairage achauba saitheng ama phanglagane maram aduna chief minister na numit 12 ge curfew laukthokpaga loinana miyam na yumda lengdra laibiyu chana thaknaba yumda thinjaraki haikhiba wafamdu thabakto onthokpiro nongmagi suraga chara tanjaba kayagi khanbiduna yumda chanaba thinbibagi wafam adu khudaktagi Houbiro miyamna madu ngainare chief minister busu ngangthokiba wafam ngakna chatpagi thagatchagi haire lambi sembada nungi mahutta silet oina sijinaram lei CNPO paleldagi Chandel district headquarter fawbagi lambi hauji semli basida nungi mahutta silet oina sijinaram lei masina maram oiraga semba loidringaida mafam kaya akai atoi thokle haina Chandel Naga People Organization CNPO gi president David Boyes na phongdokre CNPO gi president na luchingba tongan ba CSO singi mihut sing yauba tim mama ngarang paleldagi Chandel district headquarter phauba chaurakna kilometer 19 rom sangba lambi semba gi thabak haktheng na yengsinkhre President David Boyes na phongdokhibade hauji lambi semli basigi matangda miyam gi pendaba wakat kaya lakpadagi yangsin khongset adu sakhibane khongset adu da mapung phana semba loiraba mafam kaya da thariba koilas ke mathakta sekhairakpa kom sarakpa amade mafol tana kaiduna nungkup oina lairamba kaya thengnakhe lambi semba da season nagadaba nung thamphamda silet na semba chip paiduna lairamba thengnakhe maram asina lambi asi semba loidringaida akai atoi thorakpani hainasu mahakna makhatana phongdokhe yangsin khongset aduda National Highways and Infrastructure Development Corporation NHI DCL gi makhada lambi asi semliba Krishna Construction Company gi manager amadi engineer singsu saruk yakhe lambi semba siga mari leinana paikhaliba thabak thoramda apen penda amadi miyam gi yenglaga tawhaningba kayasu CNPO gi team aduna yamna mayek sengna khangan khi haire Government ki athing bagi wangmada class tawruba school gi oza mahiroi positive oire COVID-19 ge second wave asi laksinanaba sarkar na thamliba athing basigi wangmada Tamenglong district ke Tauksem subdivision ki manungsana laiba Wisdom English School hangdoktuna class tawrubadagi yamlaba mahiroi amasung oza sing COVID positive oire haire atsumna thadorok pacherolama na hairibana sarkar na COVID pandemic asiga mari lainana sarkar na school singda offline ge class tauba thingkhrabasu school asina mahusagum hangduna haukiba numit kharani asi class leptana satharakpadage mahiroi kaya covid positive oire haibage masada symptom lakpa thengnakhe hairiba school asida manak nakpa khuldagi mahiroi kaya amasu tamlibane adubu covid positive oiba yaurokpasina maram oiraga mahiroi khara amade school thadoktuna chenakhre aduga mahiroi khara amade school asigi custody da leire hairiba phibam asi yamna nungnang ningai oiba maramna yamna hakchuna lokham thoe सरकार की माइकई दगे ऑनलाइन क्लास खक्तमक अयाब पीरबसु स्कूल थोंग लोननबा सबसाबा ऑर्डर अमसु लैख्रबने अदुमकपु विजडम इंग्लिश स्कूल के फाउंडर अमसुंग मैनेजिंग बोर्ड ना सरकार की ऑर्डर अदुगी वांगमदा स्कूल हांगदोक्तुना क्लास तौबसिना हाइरिबा फिबम असि मायोक नरकबने सरकार न पीरिबा ऑर्डर अदुगी वांगमदा कोविड की एसओपी ngakpa तौदना स्कूल हांगलिबसिंग असिसु पेंडेमिक की याइफनबा खुदकता लेपनबा खंगल्ले जगह अदुदा COVID-19 की पॉजिटिव केस असि लेप्तना वांखलकपना मरम ओइरगा ऑल तौक्सेम स्टूडेंट यूनियन की माइकेदगे विलेज लेवल टास्क फोर्स विलेज अथॉरिटी यूथ क्लब स्टूडेंट यूनियन सिंगदा सरकार न पीरिबे एसओपी असि ngakna चनबा अपील तौरे आटसुम की माइकेदगे मखाताना हाइरिबना सरकार की माइकेदगे ऑनलाइन क्लास असि पांगथोननबा डायरेक्टिव असि तारामना ओए अदुमकपु तौक्सेम सब डिवीजन गुम्बा मतिक चाबा फैसिलिटी लैतबा जगह सिंग असिददे ऑनलाइन क्लास सिंग फंगन बाइबसे महिरोय अमसुंग ओजा सिंगी दमक्तदे अरापा मंगलान अमा ओइना उरे महिरोय अमसुंग ममा मपा अयाम सिंग स्मार्टफोन सिंग पाइबा ngambagi sakte laitabata natana khul ayamba network connectivity amasung power supply gi phibam ase yamna phatana leire
Maram aduna hiram asida sarkar gi maiketagi akan mamiyang changduna COVID-19 pandemic ase thengnaba matamda mahiroi gi career da apan bapi danaba sarkarna atopa pambay ama puthoknaba taksilli haire. Tokyo gi Olympic Village ta laiba footballer ani positive oirakpadagi sanaroi amasung Olympic volunteer listing taragi mathakta hanakre. Japan gi konung Tokyo da sathagadaba Olympic Games haugadaba numit kharani khakta ngairaba kan asida games asida saruk yanaba lakhiba South Africa gi Olympic football team gi member sing Tokyo Olympic Village ta thunglaba matung test awada player ani amasung official ama punna miyoi ahum COVID-19 positive oire haina South African Football Association gi maiketagi phongdorok le. South Africa gi football team amasung official positive oirakpa sina maram oiraga Australia gi tennis star Nick Kyrgios amasung Australian basketball player Les Cambes yauna athlete kharadi COVID ke risk oirakpa sina maram oiraga Tokyo thadoktuna hanakre. Olympic ki volunteer listing taragi mathaktasu Olympic Village thadoktuna makhoi gi maramdamda hankre haire. Tokyo Olympic Stadium da namduna phamlanabada senabani haiba Uzbek nupa fare. Police amasung media report singi matungina Tokyo Olympic Games haugadaba numit mangani da ngairaba matam asida Tokyo Olympic Stadium da nupi ama phamlanabada senabani haiba masagi chahi 30 suraba Uzbek nupa ama fare haire. University ki mahiroi oiriba Davronbek Rakhmatulev kauba nupa aduna irai gi numidangda victim adubu namduna phamlanabani haina Tokyo Metropolitan Police Department na AFP da phongdokhi. Local media singi report ki matungina mara leiramgani haina singnaba nupa aduga Japanese nupi aduga numit aduda khangnabani amasung Olympic opening ceremony da rehearsal yengba loiraba matungda stadium gi babok singna phamgadaba mafam aduda nupi adubu attack tawkhi hairi. Kayodo news na hai makhoi anima games ka mari lainaba part time worker ngaktane rehearsal yengdringai gi mamangda makhoi ani stadium da games ka mari lainaba thabak sing tawkhe. Japanese Public Board Caster NHK na hai nupa aduna de mangonda sidiba marala du yadre. Nupa adu gi matungin na mahangna haiba matamda nupi aduna mangjauna na yakhiba leite haina phongdorokhe. Opening ceremony ase irai numita pangthokadabane. Delhi gi hospital dage COVID patient kulhumdoi mafam khangdana mangkhre. North Delhi da base tauba civic body na cholaiba corporate hospital da layang lakpa COVID patient kulhumdoi khak mafam khangdana mangkhre haina agency gi pauna phongdokle. Hinrao Hospital haina khangnaba North Delhi Municipal Corporation na lingba designated COVID care center asida COVID ki ani suba web kanna sandorokpadage reserve bed chaniga yangkhaida layang lakpa patient singe maraktage kulumdoi ase mamang thagi taraga mapandage handak tang taruk phawgi manungda hospital gi staff singa pau amata phaunadana mangkhibani haina corporation asige mayor Jay Prakash na ngase media da claim tawkhre. National Capital City Delhi da khwaidagi chauba hospital asida layeng ba patient sing mari makhong amata khangdana mangkhiba sida natana Delhi sarkar na chalaiba tai hospital sing da su asumna patient mangbagi wathok ase marak thokiba lai haina nahona na ningsing lakhe corporate hospital asidagi patient mangkhibagi wathok asigi matangda police ta case thangat padage police na thigat pagi thabak su chathakre haina mayor na paudam khe police na ahan bo oina pirakpa interim report matungina facility ki khudong chaba watpana maram oiduna patient sing hospital dage sen khiramba yabagi chingnaba lai haina mayor na makha takhe. Amarom da Delhi gi oina COVID ki anoba web na maram oiduna misi mina gi chang wangkhalakpadage corporate hospital sing ase yauna healthcare center sing mikup na hum sing laina khre haire. Aroibada tabiriba pumnamakpu thagachari.